ꯍꯌꯦꯡꯒꯤ ꯄꯩꯈꯥ ꯊꯥꯗ ꯃꯣꯏ 38ꯁꯦ ꯄꯩꯈꯥ ꯊꯥꯕ ꯌꯥꯔꯔꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯛꯄꯅꯦꯕ ꯁ꯭ꯀꯨꯜꯗ ꯍꯧꯖꯤꯛ 10 ꯊꯥꯒꯗꯕ ꯂꯩꯕꯅꯦ ꯌꯨꯝꯗꯒꯨꯝꯕ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯝꯗꯥꯏꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯛꯑꯦ ꯑꯗ ꯌꯨꯝ ꯊꯣꯛꯎꯔꯦ ꯑꯗꯨ ꯆꯪꯉꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯒꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯄꯨꯔ ꯂꯥꯛꯏ ꯈꯣꯠꯂꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯤꯅ ꯍꯪꯅꯔꯦ ꯑꯩꯈꯣꯏꯁꯦ ꯁꯔ ꯍꯣꯏꯗꯗꯤ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡ ꯃꯁꯦꯟ ꯁꯥꯟꯅꯩꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯁꯥꯟꯅ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯁꯔ ꯍꯣꯏꯅ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯄꯤꯅꯤꯅ ꯁꯨꯝ ꯉꯥꯏꯌꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯁꯔ ꯑꯩꯈꯣꯏ ꯁꯔꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯒ ꯍꯜꯂꯛꯄ ꯑꯩꯈꯣꯏꯁꯦ ꯍꯔꯥꯎꯔꯦ ꯍꯥꯏꯗꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯄꯨꯔꯛꯀꯅꯤꯅ ꯈꯜꯂꯦꯕ ꯑꯗꯣ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯄꯨꯔꯛꯀꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯦꯗꯃꯤꯠ ꯀꯥꯔꯗꯨ ꯄꯨꯔꯛꯇꯕꯤꯗ ꯃꯃꯥꯏ ꯃꯃꯥꯡ ꯍꯜꯂꯛꯑꯦ ꯑꯗꯨ ꯏꯆꯥ ꯅꯨꯄꯥ ꯄꯩꯈꯥ ꯉꯁꯤ 10 ꯊꯥꯒꯗꯕꯁꯤꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯁꯤꯗ ꯏꯆꯥ ꯊꯣꯏꯕ ꯍꯌꯦꯡ ꯄꯩꯈꯥ 10 ꯊꯥꯒꯦ ꯀꯃꯥꯏ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦ ꯕꯕꯥ ꯁꯨꯃꯥꯏꯅ ꯃꯥ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯥꯛꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯛ ꯃꯇꯨꯡꯗ ꯅꯍꯥꯟꯒꯩꯅ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯣ ꯍꯣꯏ ꯁꯥꯔꯅꯗꯤ ꯍꯌꯦꯡꯅꯤ ꯍꯥꯏꯕꯗꯤ ꯌꯦꯟꯊꯣꯛꯅꯤ ꯍꯥꯏꯕꯗꯒꯤ ꯅꯪꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗ ꯕꯕꯥ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯨꯒꯤ ꯃꯇꯥꯡ ꯆꯦꯟꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣꯅꯦ ꯑꯦꯗꯃꯤꯠ ꯀꯥꯔꯗꯁꯦ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡ ꯊꯥ ꯃꯈꯥꯏ ꯃꯃꯥꯡꯗ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯥꯛꯀꯗꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ ꯁꯥꯔꯗꯣ ꯑꯩꯈꯣꯏ ꯄꯨꯡ 3ꯗꯩ ꯉꯥꯏꯖꯔꯛꯄꯅꯦ ꯃꯣꯏ ꯁꯥꯔ ꯆꯠꯈꯤꯗ ꯉꯥꯏ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯉꯥꯏꯔꯛꯄꯁꯤꯅ ꯅꯨꯃꯤꯠ ꯇꯥꯕꯗ ꯃꯣꯏ ꯁꯥꯔ ꯅꯨꯃꯤꯠ ꯇꯥꯏ ꯍꯌꯦꯡꯒꯤ ꯄꯩꯈꯥ ꯊꯥꯗ ꯃꯣꯏ 38ꯁꯦ ꯄꯩꯈꯥ ꯊꯥꯕ ꯌꯥꯔꯔꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯩ ꯍꯧꯖꯤꯛ ꯐꯥꯎ ꯃꯇꯝꯗ ꯀ꯭ꯂꯥꯁ 8ꯇꯒꯤꯅ 9 ꯐꯥꯎꯒꯤ ꯕꯣꯔꯗꯇ ꯆꯦ ꯑꯃꯨꯛ ꯊꯥꯒꯠꯄꯤꯔꯝꯗꯕ ꯃꯣꯏ ꯇꯧꯔꯤꯁꯤꯕꯨ ꯑꯗꯣ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯣ ꯀꯩ ꯃꯉꯩ ꯊꯥꯒꯠꯇ꯭ꯔꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯇꯨꯏꯁꯟ ꯇꯧꯕ ꯐ꯭ꯔꯤ ꯊꯥ ꯈꯨꯗꯤꯡ ꯑꯩꯈꯣꯏ ꯊꯤꯔꯤ ꯁ꯭ꯀꯨꯜꯒꯤ ꯐ꯭री ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡ ꯑꯗꯨꯝ ꯊꯤꯔꯤ ꯑꯗꯨꯗꯤ ꯕꯣꯔꯗꯤꯡ ꯂꯩꯕ ꯄꯩꯁꯥ ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡ ꯄꯤꯔꯤꯕꯅꯤ ꯄꯤꯔꯒ ꯑꯁꯨꯛ ꯆꯥꯎꯕ ꯑꯉꯥꯡ 38ꯕꯨ ꯀꯩꯁꯨ ꯅꯠꯇꯅ ꯂꯝꯈꯥꯗ ꯃꯤ ꯃꯄꯨꯟꯁꯤ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯦꯟꯖꯗꯦꯕ ꯆꯠꯅꯗꯣ ꯒ꯭ꯌꯥꯟ ꯑꯣꯏꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯇꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯀꯟꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯅ ꯆꯥꯎꯈꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯣꯖꯥꯁꯤꯅ ꯀꯔꯤꯝ ꯈꯪꯕꯤꯗꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯄꯦꯟꯗꯦ ꯁꯤꯒꯨꯝꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯁꯥꯇ꯭ꯔ ꯃꯇꯨꯡꯗ ꯇꯝꯍꯟꯅꯤꯡꯗꯦ ꯑꯩ ꯏꯆꯥꯅꯨꯄꯥ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯀ꯭ꯂꯥꯁ 8 ꯇꯝꯃꯤ ꯑꯩ ꯃꯤꯡꯖꯦꯜꯁꯦ ꯃꯥꯡꯖꯁꯅꯨ ꯑꯩ ꯏꯆꯥꯅꯨꯄꯥ ꯀ꯭ꯂꯥꯁ 8 ꯇꯝꯃꯤꯕꯗꯣ ꯑꯩ ꯃꯤꯡꯖꯦꯜꯁꯦ ꯃꯥꯡꯖꯔꯁꯨ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯍꯌꯦꯡ ꯑꯩ ꯃꯤꯡ ꯆꯟꯒꯗꯕ ꯁꯤꯒꯤ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯅꯨꯄꯥꯁꯤ ꯃꯤꯡ ꯇꯝꯍꯟꯅꯤꯡꯗ꯭ꯔꯦ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯖꯨꯝꯕ ꯇꯧꯔꯒ ꯄꯩꯁꯥ ꯑꯅꯆꯩꯗ ꯄꯩꯁꯥ ꯇꯥ ꯂꯩꯔꯝꯕꯁꯦ ꯁꯤꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯑꯉꯥꯡꯗ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯀ꯭ꯂꯥꯁ 8 ꯇꯝꯃꯤ ꯁꯤ ꯃꯐꯝꯁꯤꯗ ꯍꯦꯛ ꯍꯧꯕꯗꯒꯤ ꯇꯝꯃꯛꯄ ꯁ꯭ꯀꯨꯜꯁꯦ ꯏꯆꯥ ꯑꯅꯤꯃꯛꯁꯦ ꯑꯗꯨ ꯍꯟꯗꯛꯀꯤ ꯀ꯭ꯂꯥꯁ 10ꯒꯤ ꯊꯥꯒꯗꯧꯕꯁꯤꯒꯤ ꯑꯩꯅ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯄꯨꯔ ꯂꯥꯛꯑꯦꯕ ꯃꯇꯝꯗꯨꯗ ꯑꯩ ꯊꯋꯥꯏ ꯆꯥꯛꯑꯦꯕ ꯑꯩ ꯏꯆꯥꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯐꯪꯗꯦ ꯃꯔꯝꯁꯦ ꯁꯥꯔꯅ ꯍꯌꯦꯡ ꯉꯥꯏꯕꯒꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯄꯤꯒꯦ ꯍꯥꯏꯔꯛꯑꯦꯕ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯄꯥ ꯊꯥꯕꯅꯦꯕ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯣ ꯅꯪ ꯂꯦꯃꯤꯅꯦꯁꯟ ꯇꯧꯔꯒꯅꯦ ꯏꯆꯥꯗꯣ ꯄꯤꯔꯝꯃꯨ ꯍꯥꯏꯗ ꯑꯗꯨꯒ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯑꯩꯉꯣꯟꯗ ꯑꯉꯥꯡꯒꯤ ꯁꯨꯃꯥꯏꯅ ꯑꯦꯗꯃꯤꯠ ꯀꯥꯔꯗꯀꯤꯗꯃꯛꯇ ꯏꯔꯥꯡ ꯊꯣꯛꯑꯦ ꯅꯪ ꯂꯥꯛꯑꯣ ꯁꯤꯅꯦꯕ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯏꯔꯥꯡ ꯊꯣꯛꯈꯤꯕꯗꯣ ꯁꯥꯔ ꯃꯈꯨꯠꯇ ꯂꯩ ꯍꯥꯏꯕꯅꯤ ꯁꯥꯔꯅ ꯃꯥꯏ ꯄꯤꯖꯔꯛꯁꯅꯤ ꯁꯤꯅꯦꯕ ꯌꯥꯝ ꯐꯖꯩ ꯁꯥꯔ ꯑꯩ ꯁꯥꯔ ꯏꯟꯖꯣꯏꯀꯣ ꯑꯩ ꯇꯁꯦꯡꯅ ꯁꯥꯔꯗꯤ ꯑꯩ ꯏꯁꯣꯔꯃꯛꯅꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯏꯌꯥꯗ ꯆꯥꯒꯗꯕ ꯍꯦꯟꯖꯥꯡ ꯐꯥꯎꯕ ꯑꯩ ꯁꯥꯔ ꯃꯅꯥꯛꯇ ꯊꯤꯜꯂꯛꯄꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯕꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯍꯣꯏ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯒꯤ ꯁꯥꯏꯠꯇꯒꯤ ꯁꯣꯏꯖꯈ꯭ꯔꯦ ꯑꯗꯨ ꯌꯥꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯅꯦꯛꯁ ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯦ ꯍꯥꯏꯔꯒ ꯌꯥꯝ ꯐꯖꯅ ꯊꯥꯍꯜꯂꯦ ꯍꯥꯏꯔꯒ ꯃꯊꯪꯒꯤ ꯂꯥꯛꯄꯒꯤ ꯀꯩꯅꯣꯁꯦ ꯊꯥꯍꯜꯂꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯀꯟꯅ ꯑꯣꯏꯔꯛꯂꯤꯕ ꯄꯤ ꯅꯥꯝꯖꯣꯛꯅꯨꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯆꯧꯃꯨꯡ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ 31 ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯅꯪꯍꯧꯗꯦ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯐꯪꯗꯦ ꯕꯣꯁꯦꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯕꯣꯁꯦꯝꯒꯤ HSLC एग्जाम थाबा है 2 yearsकी लॉन्ग प्रोसेसनी मागी एकाडेमिक कैरियर क्लास 9 तम अहम क्लास 9 काब क्लास 8 पास तौर क्लास 9 काब रजिस्ट्रेशन है प्रोसेस रजिस्ट्रेशन 2025 की परीक्षा थागे है 2023 रजिस्ट्रेशन नंबर बोर्ड रजिस्टर तौगदबनी स्कूल रजिस्ट्रेशन नंबर बोर्ड लेजदे 23 क्लास 9 माजे प्रमोशन एग्जाम प्रमोट तौरे क्लास 10 देन 2024 इनरोलमेंट नंबर है क्लास 10 की
ꯑꯗꯨꯁꯨ ꯑꯝꯇ ꯂꯩꯇꯦ 9 ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ 24 ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ enrollment ꯇꯧꯔꯕ ꯃꯇꯨꯡꯗ 1 year ꯆꯍꯤ ꯇꯝꯃꯕ ꯃꯇꯨꯡꯗ ꯐꯥꯏꯅꯦꯜ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ annual exam ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯒꯤ internal assessment mark 20 ꯍꯥꯏꯕ ꯑꯃ ꯂꯩ ꯁ꯭ꯀꯨꯜꯅ ꯊꯥꯒꯠꯂꯛꯀꯗꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯔꯦꯀꯣꯔꯠ ꯂꯩꯕ ꯅꯠꯇꯦ ꯑꯝꯇ ꯑꯗꯨꯕꯨ ꯍꯌꯦꯡ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯩꯈꯥ ꯍꯧꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯑꯍꯤꯡ ꯇꯨꯝꯗꯒꯤ ꯕꯣꯔꯗꯀꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤ ꯊꯦꯡꯐꯥꯎꯕꯗ ꯑꯩꯈꯣꯏ ꯁꯨꯖꯔꯤꯕꯁꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯒꯤ ꯀꯗꯥꯏꯗ ꯁꯣꯏꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯑꯗꯣ ꯉꯔꯥꯡ ꯈꯛꯇꯪ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯥꯛꯑꯒ 31 ꯁ꯭ꯇꯨꯗꯦꯟꯠꯁ ꯊꯥꯕ ꯌꯥꯍꯟꯕꯤꯌꯨꯅ ꯉꯔꯥꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯨꯔ ꯂꯥꯛꯏ ꯑꯩ ꯏꯁꯥꯃꯛ ꯊꯦꯡꯅꯖꯩ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯒ ꯑꯗꯣ ꯑꯣꯊꯣꯔꯤꯇꯤꯗ ꯆꯞ ꯆꯥꯕ ꯔꯤꯖꯟ ꯑꯩ ꯄꯤꯖꯈ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯗ 2 yearsꯀꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯅꯣꯡꯃꯗ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯑꯜꯔꯦꯗꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯃꯥꯒꯤ ꯆꯪꯒꯗꯕ ꯕꯥꯔ ꯀꯣꯗ एवरीथिंग एग्जाम मटेरियल ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯎꯅ ꯑꯩꯈꯣꯏ ꯗꯤꯄꯣꯖꯤꯠ ꯂꯣꯏ ꯇꯧꯔ ꯊꯝꯈ꯭ꯔꯦ ꯃꯗꯨ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯦꯅꯦꯖ ꯇꯧꯗꯣꯏꯅꯣ 2 yearsꯀꯤ ꯗꯇꯥ ꯃꯌꯥꯝꯗꯣ 1 yearꯗ ꯂꯣꯏꯁꯤꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯇꯧꯕꯁꯨ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯤ ꯑꯗꯨꯅ ꯕꯣꯁꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯁꯣꯏꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯂꯧꯈꯠꯄꯤꯗꯕꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯕꯅꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯣꯁꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯃꯇꯥꯡ ꯆꯥꯅ ꯂꯧꯈꯠꯄꯅꯤꯅ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯂꯥꯞꯁ ꯂꯩꯈꯤꯕꯗꯒꯤ ꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯦꯡꯗꯣꯛꯆꯔꯤ